ꯃꯌꯥꯝꯒꯤ ꯅꯨꯡꯉꯥꯏꯅꯕꯒꯤꯗꯃꯛ ꯂꯩꯖꯔꯤꯕ ꯃꯈꯜ ꯃꯊꯦꯜ ꯃꯅꯤꯄꯨꯔ ꯆꯦꯅꯦꯜꯅ ꯃꯌꯥꯝꯕꯨ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕꯒꯤꯗꯃꯛꯇ ꯃꯃꯥꯡꯊꯛꯇ ꯇꯥꯍꯟꯖꯈꯤꯕ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯂꯩꯔꯛ ꯃꯥꯏꯕ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯑꯗꯨꯒꯤ ꯀꯨꯟꯁꯨꯕ ꯑꯔꯣꯏꯕ ꯇꯥꯡꯀꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯂꯩꯈꯨꯖꯥꯅ ꯊꯧꯔꯥꯡ ꯄꯨꯝꯅꯃꯛ ꯁꯦꯝꯕ ꯁꯥꯕ ꯂꯣꯏꯔꯕꯗ ꯂꯩꯀꯥꯏ ꯈꯨꯜ ꯑꯗꯨꯗ ꯂꯩꯔꯤꯕ ꯌꯨꯝ ꯃꯩꯈꯩ ꯄꯨꯝꯅꯃꯛ ꯃꯍꯥꯛꯅ ꯃꯩꯅ ꯇꯨꯝꯅ ꯆꯥꯛꯍꯟꯗꯨꯅ ꯃꯩꯍꯧ ꯂꯥꯡꯄꯣꯛ ꯊꯣꯛꯍꯜꯂꯒꯤ ꯃꯥꯕꯨ ꯑꯋꯥꯕ ꯄꯤꯈꯤꯕꯒꯤꯗꯃꯛ ꯃꯌꯥꯝꯁꯨ ꯋꯥꯍꯜꯂꯒꯤ ꯈꯜꯂꯗꯨꯅ ꯊꯧꯔꯥꯡ ꯄꯨꯝꯅꯃꯛ ꯂꯣꯏꯔꯕꯗ ꯂꯩꯀꯥꯏ ꯑꯗꯨ ꯇꯝꯅ ꯂꯥꯛꯂꯤ꯫ ꯑꯁꯨꯝꯅ ꯑꯍꯤꯡ ꯅꯣꯡꯌꯥꯏ ꯑꯗꯨꯗ ꯀꯅꯥ ꯈꯪꯍꯟ ꯎꯍꯟꯗꯨꯅ ꯁꯨꯝ ꯂꯥꯛꯂꯒ ꯂꯩꯈꯨꯖꯥꯅ ꯃꯆꯤꯟꯗ ꯂꯩꯋꯥ ꯈꯔ ꯁꯣꯜꯂꯒ ꯃꯍꯥꯛꯅ ꯅꯣꯡꯃꯗꯣꯜ ꯃꯊꯛꯇ ꯃꯍꯥꯛꯀꯤ ꯈꯥꯎꯗ ꯌꯣꯝꯗꯨꯅ ꯄꯣꯔꯛꯄ ꯊꯣꯏꯗ꯭ꯔꯤꯡ ꯃꯔꯨ ꯑꯃꯨꯕ ꯈꯔ ꯅꯣꯡꯃꯗꯣꯜ ꯃꯊꯛꯇ ꯂꯪꯈꯠꯈꯤ꯫ ꯑꯁꯨꯝꯅ ꯊꯣꯏꯗ꯭ꯔꯤꯡ ꯃꯔꯨ ꯈꯨꯕꯥꯝ ꯑꯆꯧ ꯑꯆꯧꯕ ꯖ꯭ꯋꯥꯏ ꯖ꯭ꯋꯥꯏ ꯂꯪꯈꯠꯄ ꯑꯗꯨꯗ ꯊꯣꯏꯗ꯭ꯔꯤꯡ ꯃꯔꯨꯁꯤꯡ ꯑꯗꯨꯅ ꯉꯪꯁꯪ ꯉꯪꯁꯪ ꯉꯥꯡꯅ ꯃꯩꯔꯤꯛꯁꯤꯡ ꯑꯣꯟꯗꯨꯅ ꯂꯩꯔꯤꯕ ꯌꯨꯝꯁꯤꯡ ꯃꯌꯥꯝꯁꯤꯡ ꯑꯗꯨꯗ ꯃꯊꯛꯇ ꯂꯣꯏꯅꯃꯛ ꯇꯥꯁꯜꯂꯤ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯁꯣꯝꯗꯅ ꯄꯤꯕꯥꯔꯦꯜ ꯂꯩꯀꯥꯏ ꯑꯁꯤꯗ ꯑꯁꯤꯒꯨꯝꯂꯕ ꯃꯩꯍꯧ ꯂꯥꯡꯄꯣꯛ ꯑꯃ ꯊꯣꯛꯂꯛꯂꯒꯅꯤ ꯍꯥꯏꯕꯁꯦ ꯃꯍꯥꯛꯅꯁꯨ ꯍꯥꯟꯅ ꯈꯪꯈ꯭ꯔꯤ꯫ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯅ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯀꯌꯥ ꯁꯣꯟꯗꯨꯅ ꯂꯩꯀꯥꯏ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤ ꯄꯨꯝꯅꯃꯛ ꯑꯗꯣ ꯂꯣꯏꯅꯃꯛ ꯍꯧꯗꯣꯔꯛꯂꯤ꯫ ꯑꯁꯨꯝꯅ ꯂꯩꯀꯥꯏ ꯑꯗꯨꯗ ꯑꯍꯧꯕ ꯃꯈꯣꯜ ꯑꯃꯒ ꯂꯣꯏꯅꯅ ꯀꯔꯤꯒꯨꯝꯕ ꯄꯣꯠ ꯑꯃ ꯌꯩꯁꯟꯅꯕ ꯊꯦꯡꯒꯥꯏꯅꯕ ꯑꯃꯗꯤ ꯌꯥꯝꯅ ꯀꯟꯅ ꯅꯤꯛꯄꯒꯤ ꯃꯈꯣꯜ ꯇꯥꯕ ꯑꯗꯨꯗ ꯃꯌꯥꯝꯁꯨ ꯂꯣꯏꯅꯃꯛ ꯍꯧꯒꯠꯅꯔꯛꯄꯗꯗꯤ ꯌꯨꯝ ꯌꯨꯝꯗ ꯃꯩꯒꯤ ꯃꯩꯔꯤꯛꯁꯤꯡ ꯄꯥꯏꯔꯛꯂꯤꯕꯗꯣ ꯎꯅꯔꯛꯂꯤ꯫ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯃꯄꯥꯟ ꯆꯦꯟꯊꯣꯛꯇꯨꯅ ꯇꯧꯔꯤꯕ ꯑꯁꯤꯕꯨ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯏꯉꯛ ꯉꯛꯅ ꯌꯦꯡꯂꯒ ꯂꯩꯔꯤ꯫ ꯃꯁꯤꯗꯒꯤ ꯃꯌꯥꯝꯁꯨ ꯑꯁꯨꯝꯅ ꯂꯩꯕꯗꯤ ꯌꯥꯔꯣꯏ ꯈꯜꯂꯗꯨꯅ ꯃꯥꯒꯤ ꯊꯣꯛꯄ ꯏꯁꯤꯡ ꯕꯥꯔꯇꯤꯜ ꯄꯥꯏꯈꯠꯅꯗꯨꯅ ꯄꯥꯏꯔꯛꯂꯤꯕ ꯃꯩꯔꯤꯛꯁꯤꯡ ꯑꯗꯨꯗ ꯏꯁꯤꯡ ꯍꯩꯖꯤꯜꯂꯤ꯫ ꯌꯥꯝꯅ ꯉꯛꯂꯤꯕꯗꯤ ꯃꯩꯔꯤꯛꯁꯤꯡ ꯑꯗꯣ ꯌꯨꯝꯗ ꯍꯦꯛ ꯇꯥꯁꯤꯟꯈꯤꯕꯗꯒꯤꯗꯤ ꯌꯨꯝ ꯄꯨꯝꯅꯃꯛ ꯃꯩꯅ ꯉꯔꯪ ꯉꯔꯪ ꯆꯥꯛꯄ ꯍꯧꯔꯛꯂꯤ꯫ ꯑꯗꯨꯝꯅ ꯇꯧꯔꯛꯄ ꯑꯗꯨꯗ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯄꯤꯕꯥꯔꯦꯜ ꯇꯧꯔꯤꯕ ꯑꯁꯤꯗꯤ ꯌꯥꯔꯔꯣꯏ ꯈꯜꯂꯗꯨꯅ ꯃꯍꯥꯛ ꯁꯨꯃꯥꯡꯗ ꯄꯔꯞ ꯆꯦꯟꯊꯣꯔꯛꯂꯤ꯫ ꯑꯗꯨꯒ ꯂꯩꯀꯥꯏ ꯑꯗꯨꯗ ꯇꯧꯔꯤꯕ ꯈꯨꯗꯤꯡꯃꯛ ꯎꯅꯅꯕ ꯍꯥꯏꯗꯨꯅ ꯃꯈꯣꯏꯒꯤ ꯌꯨꯝꯒꯤ ꯌꯥꯡꯂꯦꯟꯗ ꯐꯟ ꯆꯣꯡꯈꯠꯇꯨꯅ ꯌꯥꯡꯂꯦꯟꯗ ꯂꯦꯞꯂꯒ ꯂꯩꯀꯥꯏ ꯑꯗꯨꯗ ꯇꯧꯔꯤꯕꯗꯣ ꯀꯣꯏꯅ ꯁꯨꯝ ꯌꯦꯡꯂꯛꯄꯗ ꯃꯩꯒꯤ ꯃꯩꯔꯤꯛ ꯃꯌꯥꯝ ꯑꯃ ꯂꯩꯈꯨꯖꯥꯅ ꯊꯥꯔꯛꯇꯨꯅ ꯌꯨꯝꯒꯤ ꯃꯊꯛꯇ ꯇꯥꯁꯤꯜꯍꯟꯗꯨꯅ ꯍꯧꯖꯤꯛꯇꯤ ꯌꯨꯝ ꯄꯨꯝꯅꯃꯛ ꯃꯩ ꯊꯥꯅꯕ ꯍꯣꯠꯅꯔꯛꯂꯦ ꯍꯥꯏꯕꯁꯦ ꯈꯪꯕꯗꯒꯤ ꯁꯣꯝꯗ ꯄꯤꯕꯥꯔꯦꯜꯅꯁꯨ ꯂꯩꯋꯥ ꯈꯔ ꯁꯣꯟꯗꯨꯅ ꯅꯣꯡꯕꯨ ꯀꯧꯊꯔꯤ꯫ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯅꯣꯡ ꯀꯧꯊꯕꯗꯒꯤꯗꯤ ꯃꯐꯝ ꯑꯗꯨꯗ ꯈꯨꯗꯛꯇ ꯑꯀꯟꯕ ꯅꯣꯡ ꯆꯨꯊꯔꯛꯂꯤ꯫ ꯅꯣꯡ ꯆꯨꯔꯛꯂꯕꯅꯤꯅ ꯂꯩꯈꯨꯖꯥꯅ ꯇꯧꯔꯤꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯑꯔꯦꯝꯕ ꯂꯣꯏꯅꯃꯛ ꯇꯥꯔꯤ꯫ ꯑꯁꯨꯝꯅ ꯂꯩꯈꯨꯖꯥꯅ ꯇꯧꯕ ꯈꯨꯗꯤꯡꯃꯛ ꯑꯔꯦꯝꯕꯗ ꯇꯥꯕ ꯑꯁꯤꯗ ꯂꯩꯈꯨꯖꯥꯟꯗꯤ ꯃꯩ ꯍꯧꯅ ꯁꯥꯎꯈ꯭ꯔꯕꯅꯤ꯫ ꯅꯣꯡ ꯇꯥꯔꯛꯂꯤꯕ ꯑꯁꯤ ꯄꯤꯕꯥꯔꯦꯜꯅ ꯀꯧꯊꯔꯤꯕꯅꯤ ꯍꯥꯏꯕꯁꯤꯁꯨ ꯂꯩꯈꯨꯖꯥꯅ ꯂꯣꯏꯅꯃꯛ ꯈꯪꯂꯤꯕꯅꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯂꯩꯈꯨꯖꯥꯅ ꯈꯪꯒꯅꯤ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯈ꯭ꯋꯥꯏꯒꯤ ꯑꯍꯥꯟꯕꯗ ꯄꯤꯕꯥꯔꯦꯜꯅ ꯍꯥꯠꯇ꯭ꯔꯕꯗꯤ ꯁꯨꯡꯌꯥ ꯌꯥꯔꯔꯣꯏ ꯈꯜꯂꯗꯨꯅ ꯑꯃꯥꯏꯕ ꯂꯩꯈꯨꯖꯥꯅ ꯃꯍꯥꯛꯀꯤ ꯈꯥꯎꯗꯒꯤ ꯃꯆꯤꯟ ꯇꯨꯝꯕ ꯌꯣꯠꯀꯤ ꯃꯆꯤꯟ ꯑꯄꯥꯛꯄ ꯇꯥꯒꯤ ꯃꯆꯤꯟ ꯃꯥꯟꯕ ꯃꯈꯣꯛꯇꯤ ꯌꯥꯎꯗꯕ ꯑꯃ ꯂꯧꯊꯣꯔꯛꯂꯤ꯫ ꯍꯥꯏꯔꯤꯕ ꯑꯁꯤꯗ ꯃꯍꯥꯛꯅ ꯂꯩꯋꯥ ꯈꯔ ꯁꯣꯟꯗꯨꯅ ꯅꯣꯡꯃꯗꯣꯜ ꯃꯊꯛꯇ ꯂꯪꯈꯠꯈꯤ꯫ ꯑꯁꯨꯝꯅ ꯍꯦꯛ ꯂꯪꯈꯠꯈꯤꯕꯒ ꯑꯀꯟꯕ ꯑꯈꯥꯛ ꯑꯔꯥꯎ ꯑꯃꯒ ꯂꯣꯏꯅꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯝꯂꯤꯕ ꯃꯆꯤꯟ ꯇꯨꯝꯕ ꯄꯣꯠꯁꯛ ꯑꯗꯣ ꯃꯥꯡꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯍꯦꯛ ꯃꯥꯡꯈꯤꯕꯒ ꯈꯪꯍꯧꯗꯅ ꯄꯤꯕꯥꯔꯦꯜ ꯂꯩꯔꯤꯕ ꯑꯗꯣꯝꯗ ꯑꯈꯥꯛ ꯑꯔꯥꯎ ꯑꯃꯒ ꯂꯣꯏꯅꯅ ꯒꯨꯔꯨꯡ ꯒꯨꯔꯨꯡ ꯉꯪꯂꯒ ꯂꯥꯛꯂꯤ꯫ ꯂꯩꯀꯥꯏ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛ ꯀꯔꯤꯅꯣ ꯍꯟꯗꯛ ꯇꯧꯔꯛꯂꯤꯕꯁꯤꯕꯨ ꯉꯁꯤꯒꯤꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯁꯥꯊꯤ ꯀꯔꯤꯅꯣ ꯉꯪꯂꯒ ꯈꯔꯥꯛ ꯂꯥꯎꯅ ꯈꯦꯛꯊꯔꯗꯨꯅ ꯂꯥꯛꯂꯤꯕꯁꯤꯕꯨ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯏꯉꯛ ꯉꯛꯅ ꯌꯥꯝꯅ ꯀꯤꯅ ꯃꯅꯥꯀꯣꯡ ꯃꯦꯟꯗꯨꯅ ꯈꯥꯡꯅꯔꯤ꯫ ꯄꯤꯕꯥꯔꯦꯜꯁꯨ ꯈꯪꯂꯦ ꯃꯍꯥꯛꯀꯤ ꯃꯥꯏꯀꯩ ꯇꯝꯅ ꯈꯨꯠꯂꯥꯏ ꯑꯃ ꯊꯥꯔꯛꯂꯦ ꯍꯥꯏꯕꯁꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯄꯤꯕꯥꯔꯦꯜꯅ ꯅꯍꯥꯟꯋꯥꯏ ꯃꯥꯅ ꯂꯣꯠꯁꯤꯟꯈꯤꯕ ꯊꯝꯕꯥꯜꯒꯤ ꯃꯑꯣꯡ ꯃꯥꯟꯕ ꯑꯃꯨꯕ ꯄꯣꯠꯁꯛ ꯑꯗꯣ ꯑꯃꯒ ꯑꯃꯨꯛ ꯂꯧꯊꯣꯔꯛꯂꯤ ꯃꯍꯥꯛꯀꯤ ꯃꯁꯥꯗꯒꯤ꯫ ꯑꯁꯨꯝꯅ ꯂꯧꯊꯣꯔꯛꯂꯒ ꯈꯨꯠꯂꯥꯏ ꯑꯗꯨꯗ ꯂꯩꯋꯥ ꯈꯔ ꯁꯣꯜꯂꯤ꯫ ꯑꯗꯨꯒ ꯈꯨꯠꯂꯥꯏ ꯑꯗꯣ ꯃꯍꯥꯛꯅ ꯑꯃꯨꯛꯇꯪ ꯎꯔꯨꯔꯨ ꯎꯪꯂꯝꯂꯒ ꯂꯥꯛꯇꯨꯅ ꯂꯪꯊꯣꯔꯛꯄꯗꯗꯤ ꯑꯀꯟꯕ ꯑꯈꯥꯛ ꯑꯔꯥꯎ ꯑꯃꯒ ꯂꯣꯏꯅꯅ ꯄꯥꯏꯊꯣꯛꯈꯤ꯫ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯅꯣꯡꯃꯗꯣꯜ ꯃꯊꯛ ꯑꯗꯨꯗ ꯑꯈꯥꯛ ꯑꯔꯥꯎ ꯉꯥꯛꯇ ꯄꯨꯡꯅꯤꯟ ꯅꯤꯟꯈ꯭ꯔꯦ꯫ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯀꯤꯅꯔꯗꯨꯅ ꯌꯨꯝꯗ ꯆꯦꯟꯁꯤꯟꯅꯗꯨꯅ ꯂꯩꯅꯔꯤ꯫ ꯑꯗꯨꯒ ꯑꯍꯜ ꯃꯈꯩ ꯈꯔꯗꯤ ꯃꯄꯥꯜꯗ ꯊꯣꯛꯇꯨꯅ ꯇꯧꯔꯤꯕꯗꯨꯕꯨ ꯌꯦꯡꯂꯤ ꯅꯣꯡ ꯃꯔꯛ ꯑꯗꯨꯗ꯫ ꯑꯗꯨꯒꯗꯤ ꯄꯤꯕꯥꯔꯦꯜ ꯂꯩꯔꯤꯕ ꯃꯥꯏꯀꯩ ꯑꯗꯣꯝꯗꯒꯤ ꯑꯔꯪꯕ ꯃꯉꯥꯜ ꯑꯃ ꯂꯣꯏꯅꯅ ꯅꯣꯡ ꯃꯔꯛ ꯑꯗꯨꯗ ꯐꯥꯎꯗꯨꯅ ꯂꯥꯛꯂꯤꯕꯗꯨ ꯃꯌꯥꯝꯅ ꯎꯔꯤ꯫ ꯑꯗꯨꯒ ꯅꯥꯀꯜ ꯑꯃꯗꯒꯤꯁꯨ ꯑꯔꯪꯕ ꯃꯉꯥꯜ ꯑꯃ ꯄꯥꯏꯗꯨꯅ ꯂꯥꯛꯂꯤꯕꯗꯨ ꯎꯔꯤ꯫ ꯍꯥꯏꯔꯤꯕ ꯑꯔꯪꯕ ꯃꯉꯥꯜ ꯑꯁꯤꯅ ꯊꯦꯡꯒꯥꯏꯅꯕꯗ ꯀꯔꯤ ꯊꯣꯛꯂꯒꯗꯧꯔꯤꯕꯅꯣ ꯍꯥꯏꯕꯗꯨꯗꯤ ꯃꯌꯥꯝ ꯈꯪꯗꯦ꯫ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯁꯣꯏꯗꯅꯃꯛꯀꯤ ꯊꯣꯛꯂꯔꯒꯅꯤ ꯍꯥꯏꯕꯁꯤ ꯈꯪꯕꯗꯒꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯇꯨꯃꯤꯟ ꯃꯥꯡꯒꯣꯜꯗ ꯆꯦꯟꯁꯤꯟꯅꯗꯨꯅ ꯂꯩꯅꯔꯤ꯫
हाइबगा तौबगा अरंबा मंगल अनीसे अहोबा मखुल ओमगा लोनना थोमजिनख्री असुमना थोमजिनबदा लेमायसे यामना कन निखी असुमना निकबसिदा सासन पुनमग माइकै सलाइ खंगना चेनरिबनी हुइसिंग लांग लांग खोंगली सनसु खोंगली असुमना तौबदा लेकाय अदा पुंनांग लांगली अकनबा नुसित सिलकली अखाक अराव मरक अदुदा नोंसु लेतन हाइथरिबनी नोंनुसित कन्ना तोरपर मरम मरगा उवा अयामसु तिकली उवाना पोरक तिकपा अमदी अकनबा नुसित मरक अदुदा अखाक अरावगे मखोलसिंग अदुना इमुंगदा अमदी मपांदा लेनरिबसिंग अदुदी मिपाइ थबाइरी लेकाय मुत ताकलगनी परलोइगी मतौ हौरकले हाइदुना लाउनरकली असुमना खुलाई अनिदो थेंगाइना खरब मतुंगदा हौजिक्ति अमना माइथिबा पिबा गमनरक्तबदगी लाइखुजान फारे ngasiगidi lemna khak thararoi aina ngamlagana mabu halage mana ngamlagana aibu hachakhrasanu asomna khalamlaga laikhujan nongmurak aduda khongrai chungduna phamlaga leiri tawriba punamak asi u amagi makhongda tawriba ngaktani kananasu u adugi manakta lakpigidaba natti maramde lekai asina tawriba mowong asina mayamsu yumdagi mapan thoko phawba kinaribani matam aduda pibalena manghan khraba sagol tongba laimu ado हौजिक लैखुजाना कौथोरकली महाकी मखुत्ता लंगलबा मसेक मंगा नायरबा अमदी नोंथांगुमना फ्री फ्री कापलिबा थौरी मानबा थांसांग अमसु पाइरी अदुगा पिबालना लेरिबा माइकी अदोमता थुना यांगना सगोल थौजलकली असुमना तोरकपा सिदा पिबारेलसु करी तगुदबनो हाइबा तौफम खंगद्री मासिदगिदी पिबारेलना वाखल खंद्रो लेरिङै महाके माइकै तमना चेन्सलकलिबा लाइमु सगोल तोंगपा अदो पिबारेन उरकली महाकी कोंथोंगलोमदा थुना यांगना लंबी अदुदा चेलकली करी तौसिगे हाइदुना खंजान नदु लेबनदि यारoi खलदुना पिबारेल पुंनिंग दैताना कैदौसिगे हाइदुना सोर सांनो होंदुना चेन्सलकलिबा लाइमु सगोल तोंगबदुबु येंगली मसिदगिदि महाकी वाखल लमा लाक्तुना लैकाय अदुदा हाइथरकलिबा नोंग पुनमक अदो लैमाया तासलिबनी लैमाया तारिबा नोंग इसिंग पुनमक महाना पुलब ओइना महाना कौशिल्ली असमना इसिंग सिंग अदो पुलब ओइना खोमजिलगा लाइमु सगोल तोंगना लाक्लिबा माइकै अदोमता यामलबा इथक इपोम सिंग दो हुमजिनख्री असमना हुमजिनबा सिदा कनाकी हिंखोल संबंध हौबा मनामसिंग उवा पुनमक सुम साना नैखाइख्रबनी पोरक नैखाइदुना चावरबा सोनामी अमगुमनो हुमजिलकलिबनी असमना कल्लबा इथक इपोंगलोना हुमजिलकपा असिदा लाइमु सगोल तोंगबदुसु चेन्थख्री असमना चेन्थरगा मखोइगी खुलगी बिबारेलपु लंगथदुना इराक नहंदुना हारनबा होनखिबा टोयल अदुदा हुमदुना पुरकलगा टोयल अदुदा थादख्री अदुगा कल्लबा इरैना लाइमु अदुबु सगोल तोंगपा लाइमु अदुबु नैखाइदुना इरोनुंगदा नमसिनदुना थमख्री असमना तोरकपा सिदा सोमता अमाइबा लैखुजान सोर फुल्ली को ngौबा हौरकले माना थाखिबा महाकी खुलाई अदुना अवाबा तारबदि मंगोंदसु अवाबा तागदौरिबनी मसिदगी लैखुजान महाकी अवाबा तारिबा अदुबु कंदबा याथि खलदुना महाकी मसादगी करी तौसिगे हाइदुना खनबा याबा खल्ली मसिगी मतुंग महागना लैमाइदगी लेबा खरा खोकटली लैमाइ सिंगदो नोंग ताबगी लमिनमक पेलबनिना महागना लेबा खोटपदा कैसु लेबा थबक ngati asuma लेबा अदो खोकटलगा लेबाइ अदुदा लेवा खरा सोले अदुगा तुरेल अदुना लेरिबा अदोमदा महाना खोकटलिबा मतुम तासलिबा लैमाइ अदो लेबाक मतुम बदो लाक्तुना लंखी असुमना लेबाक लेतुम मदुना लाक्तुना लंखिबा अदुदा तुरेल अदुदा तासल्ले अदुबु यामना ngakliबदि तुरेल अदुगी इसिंग पुनमक खुदक्ता जरा जरा कंथदुना मांख्री अदुगा पिबारेलना इपोम अचौबा अमगा लोदना इथक इपोम कादो थादरिबा इसिंग पुनमक मांख्रबदा हौजिक्ति लाइमु सगोल तोंगबा दुसु मंगोंदा लेरंबा इसिंग पुनमक हाइदोख्रबनिना इरैदा उंगनु लेरंबदु फरी थुना यांगना लेराइ तोरबान लोमदा काखलकली अदुबु पिबारेलगी मनाकदि चंगदुना लेखुजानगी माइकैरोमदा लाक्ली मतम मरुदा लेखुजाना पिबारेलबु नंगना पाइबा थांसांग अदुना कक्तुना हालु हाजुना कन्ना याथंग तौरी अदुबु याथंग अदु इंद्री लाइमु सगोल तोंगबदो लेखुजानगी माइकैदा लाक्लगा लेखुजानदा माना तौगे खलिबा थबगसि तौबा ngamlaroi आइरी पिबारेलगी मखुत्ता माइथिरबा मी अमदा आइना कदौनुंगदा खुद थागदबा लैत्रे हाइदुना महाक्ति फमरु थादोक्तुना चटख्रे उपाय लैत्रबा लेखुजान करिनो आइना तौगदोरिबसिबु हाइदुना वाखन असुमक खलकली मसिदगिदी लेकाय अदु लेरिबा मी पुनमक अदो ngauno faina nahalagi khalduna mahangna magi khawdagi yamna phajaba lei ama lawthurakle
ꯍꯥꯏꯔꯤꯕ ꯂꯩ ꯑꯁꯤꯗ ꯂꯩꯋꯥ ꯈꯔ ꯁꯣꯟꯕꯗꯒꯤ ꯂꯩ ꯑꯁꯦ ꯇꯒꯠ ꯇꯒꯠ ꯇꯦꯛꯅ ꯁꯠꯀꯥꯏꯔꯛꯂꯤ꯫ ꯍꯥꯏꯔꯤꯕ ꯂꯩ ꯑꯁꯤꯗꯒꯤ ꯅꯨꯡꯁꯤꯔꯕ ꯂꯩꯒꯤ ꯂꯩꯅꯝ ꯈꯔ ꯊꯥꯗꯣꯔꯛꯂꯤ꯫ ꯍꯥꯏꯔꯤꯕ ꯂꯩꯅꯝ ꯑꯁꯦ ꯂꯩꯀꯥꯏ ꯑꯗꯨ ꯁꯤꯟꯕ ꯊꯨꯡꯅ ꯆꯠꯈ꯭ꯔꯤ꯫ ꯂꯩꯒꯤ ꯂꯩꯅꯝ ꯑꯁꯤ ꯍꯦꯛ ꯐꯪꯂꯨꯕꯗꯒꯤꯗꯤ ꯃꯤ ꯄꯨꯝꯅꯃꯛ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯍꯥꯏꯕ ꯈꯪꯗꯕ ꯃꯈꯩ ꯑꯄꯨꯅꯕ ꯑꯃꯅ ꯄꯨꯕꯒꯨꯝ ꯇꯞꯅ ꯇꯞꯅ ꯌꯨꯝꯗꯒꯤ ꯄꯨꯂꯞ ꯍꯧꯗꯨꯅ ꯊꯣꯛꯅꯔꯛꯂꯤ꯫ ꯑꯁꯨꯝꯅ ꯂꯩꯀꯥꯏ ꯑꯗꯨ ꯂꯩꯔꯤꯕ ꯈꯨꯜ ꯑꯗꯨ ꯂꯩꯔꯤꯕ ꯃꯤ ꯄꯨꯝꯅꯃꯛ ꯑꯗꯣ ꯑꯄꯨꯅꯕ ꯑꯃꯅ ꯄꯨꯕꯒꯨꯝ ꯃꯊꯪ ꯃꯊꯪ ꯊꯣꯛꯂꯛꯄ ꯑꯁꯤꯗ ꯄꯤꯕꯥꯔꯦꯜꯅ ꯈꯪꯂꯤ꯫ ꯃꯃꯥꯡꯊꯛꯇ ꯇꯧꯈꯤꯕ ꯑꯗꯨꯒꯨꯝꯅ ꯃꯍꯥꯛꯀꯤ ꯌꯨꯝꯗ ꯂꯥꯛꯄ ꯃꯇꯝꯗ ꯁꯨꯝꯗꯨꯅ ꯄꯨꯊꯣꯛꯈꯤꯕ ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯅ ꯉꯁꯤꯁꯨ ꯇꯧꯔꯛꯂꯤ꯫ ꯃꯔꯝ ꯑꯗꯨꯅ ꯃꯁꯤꯕꯨ ꯊꯤꯡꯍꯧꯗꯕ ꯌꯥꯗꯦ ꯈꯜꯂꯗꯨꯅ ꯃꯍꯥꯛꯅ ꯀꯔꯤ ꯇꯧꯁꯤꯒꯦ ꯍꯥꯏꯗꯨꯅ ꯈꯜꯂꯤ꯫ ꯑꯁꯨꯝꯅ ꯈꯟꯕ ꯌꯥꯕ ꯈꯜꯂꯕ ꯃꯇꯨꯡ ꯃꯍꯥꯛꯅ ꯑꯀꯟꯕ ꯑꯍꯧꯕ ꯃꯈꯣꯜ ꯑꯃ ꯇꯥꯍꯜꯂꯕꯗꯤ ꯂꯩꯔꯤꯕꯁꯤꯡꯁꯦ ꯁꯣꯏꯗꯅꯃꯛꯀꯤ ꯒ꯭ꯌꯥꯟ ꯂꯥꯛꯀꯅꯤ ꯍꯥꯏꯕ ꯈꯪꯕꯗꯒꯤ ꯀꯔꯤ ꯃꯈꯣꯜ ꯇꯥꯍꯟꯁꯤꯒꯦ ꯍꯥꯏꯗꯨꯅ ꯈꯟꯕ ꯌꯥꯕ ꯈꯜꯂꯤ꯫ ꯃꯩꯊꯪꯗ ꯃꯍꯥꯛꯅ ꯑꯃꯨꯕ ꯅꯣꯡ ꯃꯄꯩ ꯃꯄꯩꯁꯤꯡ ꯊꯣꯡꯒꯥꯏꯅꯍꯟꯗꯨꯅ ꯑꯀꯟꯕ ꯑꯈꯥꯛ ꯑꯔꯥꯎ ꯑꯃ ꯊꯣꯛꯍꯟꯗꯕ ꯌꯥꯔꯔꯣꯏ ꯍꯥꯏꯗꯨꯅ ꯑꯀꯟꯕ ꯑꯈꯥꯛ ꯑꯔꯥꯎ ꯑꯃ ꯊꯣꯛꯍꯟꯈ꯭ꯔꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯌꯥꯝꯅ ꯋꯥꯅ ꯍꯣꯠꯅꯗꯨꯅ ꯑꯀꯟꯕ ꯑꯈꯥꯛ ꯑꯔꯥꯎ ꯑꯃꯒꯤ ꯃꯈꯣꯜ ꯊꯣꯛꯍꯟꯅꯕꯒꯤꯗꯃꯛꯇ ꯁꯤꯜꯂꯨꯕ꯭ꯔꯥ ꯍꯥꯏꯕꯕꯨ ꯅꯣꯡ ꯑꯅꯤ ꯊꯣꯡꯒꯥꯏꯅꯕꯗ ꯊꯣꯛꯂꯛꯄ ꯑꯀꯟꯕ ꯃꯈꯣꯜ ꯑꯗꯨꯒ ꯂꯣꯏꯅꯅ ꯈꯥꯛꯊꯔꯛꯂꯤꯕ ꯕ꯭ꯔꯖꯁꯤꯡ ꯑꯗꯨꯅ ꯃꯤꯑꯣꯏ ꯈꯔꯒꯤ ꯄꯨꯟꯁꯤ ꯂꯣꯝꯈ꯭ꯔꯤ꯫ ꯇꯧꯕꯇꯕꯨ ꯑꯄꯨꯅꯕ ꯑꯃꯅ ꯄꯨꯔꯒ ꯆꯠꯄꯒꯨꯝꯅ ꯆꯠꯂꯤꯕ ꯃꯌꯥꯝꯁꯤꯡ ꯑꯗꯨꯗꯤ ꯂꯣꯏꯅꯃꯛ ꯋꯥꯈꯜ ꯇꯥꯔꯛꯈꯤ꯫ ꯇꯧꯔꯤꯕꯁꯤꯗ ꯃꯌꯥꯝꯁꯨ ꯀꯞꯅ ꯂꯥꯎꯅꯕ ꯍꯧꯔꯛꯂꯤ꯫ ꯑꯗꯨꯒ ꯃꯈꯣꯏ ꯃꯁꯥ ꯈꯪꯗꯅ ꯃꯈꯣꯏꯅ ꯁꯣꯔꯣꯛꯇ ꯀꯣꯏꯆꯠ ꯆꯠꯂꯒ ꯂꯩꯔꯝꯕ ꯑꯁꯤꯗ ꯃꯈꯣꯏꯁꯨ ꯏꯪꯉ ꯉꯛꯅꯔꯕꯅꯤ꯫ ꯇꯧꯔꯤꯕ ꯑꯁꯤ ꯑꯃꯥꯏꯕ ꯂꯩꯈꯨꯖꯥꯟꯅ ꯇꯧꯍꯜꯂꯛꯂꯤꯕꯅꯤ ꯍꯥꯏꯕꯁꯦ ꯃꯈꯣꯏꯁꯨ ꯂꯣꯏꯅꯃꯛ ꯈꯪꯅꯔꯕꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯂꯩꯈꯨꯖꯥꯟꯕꯨ ꯃꯈꯣꯏꯅ ꯌꯥꯝꯅ ꯀꯤꯈꯤ꯫ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯄꯤꯕꯥꯔꯦꯜ? ꯑꯁꯨꯃꯥꯏꯅ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯀꯥꯞꯅꯗꯨꯅ ꯑꯁꯨꯝ ꯂꯩꯕꯁꯤꯅꯗꯤ ꯌꯥꯔꯔꯣꯏ꯫ ꯃꯔꯝ ꯑꯗꯨꯅ ꯂꯩꯈꯨꯖꯥꯟ ꯀꯗꯥꯏꯗ ꯂꯩꯔꯤ ꯍꯥꯏꯕꯗꯣ ꯊꯤꯗꯣꯛꯂꯕ ꯃꯇꯨꯡꯗ ꯃꯁꯥ ꯑꯣꯏꯅ ꯐꯥꯔꯒ ꯆꯩꯔꯥꯛ ꯄꯤꯗꯕꯗꯤ ꯌꯥꯔꯔꯣꯏ ꯍꯥꯏꯗꯨꯅ ꯂꯩꯀꯥꯏ ꯃꯤꯌꯥꯝ ꯑꯗꯣ ꯇꯥꯟꯅꯅꯕꯒꯤꯗꯃꯛꯇ ꯃꯍꯥꯛꯅ ꯂꯩꯈꯨꯖꯥꯜ ꯑꯩꯈꯣꯏꯒꯤ ꯂꯩꯀꯥꯏ ꯈꯨꯜ ꯑꯁꯤꯒꯤ ꯑꯅꯛꯄꯗ ꯃꯍꯥꯛ ꯍꯧꯖꯤꯛ ꯂꯣꯠꯇꯨꯅ ꯂꯩꯔꯤ꯫ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯄꯨ ꯐꯥꯔꯒ ꯆꯩꯔꯥꯛ ꯄꯤꯗꯕ ꯇꯥꯔꯒꯗꯤ ꯉꯁꯤꯒꯤ ꯂꯥꯠ ꯑꯁꯦ ꯂꯣꯏꯕ ꯅꯥꯏꯔꯔꯣꯏ꯫ ꯍꯨꯟꯅꯔꯕꯗꯤ ꯂꯩꯇꯨꯡ ꯋꯥꯠꯇꯦ ꯍꯥꯏꯗꯨꯅ ꯂꯨꯔꯕ ꯃꯍꯩ ꯀꯌꯥ ꯁꯨꯝ ꯊꯥꯔꯛꯀꯗꯧꯔꯤ꯫ ꯃꯃꯩꯊꯪꯗ ꯑꯩꯈꯣꯏ ꯏꯁꯥꯁꯤꯡ ꯑꯁꯦ ꯃꯇꯣꯝꯇ ꯃꯩ ꯆꯥꯛꯊꯤꯍꯜꯂꯛꯀꯗꯧꯔꯤ꯫ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛ ꯍꯧꯖꯤꯛ ꯂꯩꯀꯥꯏ ꯈꯨꯜ ꯑꯁꯤꯗ ꯂꯣꯠꯇꯨꯅ ꯂꯩꯔꯤ꯫ ꯊꯤꯗꯣꯛꯂꯒ ꯆꯩꯔꯥꯛ ꯄꯤꯁꯤ꯫ ꯑꯩꯈꯣꯏ ꯈꯔ ꯑꯃꯅ ꯀꯅꯥꯝꯇ ꯈꯪꯍꯟ ꯎꯍꯟꯗꯅ ꯂꯣꯟꯅ ꯑꯃꯥꯏꯕ ꯂꯩꯈꯨꯖꯥꯟꯕꯨ ꯊꯤꯔꯨꯔꯣ꯫ ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯄꯤꯕꯥꯔꯦꯜꯅ ꯂꯩꯈꯨꯖꯥꯟꯅ ꯂꯩꯔꯝꯒꯗꯕ ꯖꯒꯥ ꯈꯔ ꯃꯍꯥꯛꯅ ꯇꯥꯛꯈ꯭ꯔꯤ꯫ ꯃꯁꯤ ꯃꯍꯥꯛꯅ ꯈꯪꯂꯤꯕꯒꯤ ꯃꯔꯝꯗꯤ ꯂꯩꯈꯨꯖꯥꯟꯅ ꯃꯉꯣꯟꯗ ꯈꯨꯠꯂꯥꯏ ꯊꯥꯔꯛꯄ ꯃꯇꯝꯗ ꯈꯨꯠꯂꯥꯏ ꯑꯗꯨꯅ ꯂꯥꯛꯂꯤꯕ ꯃꯥꯏꯀꯩ ꯑꯗꯣ ꯁꯣꯝꯗ ꯄꯤꯕꯥꯔꯦꯜꯅꯁꯨ ꯈꯪꯂꯤꯕꯅꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯄꯤꯕꯥꯔꯦꯜꯅ ꯄꯨꯝꯅꯃꯛ ꯈꯪꯂꯕꯒꯤ ꯇꯨꯡꯗ ꯍꯧꯖꯤꯛꯇꯤ ꯂꯩꯈꯨꯖꯥꯟꯒꯤ ꯂꯩꯐꯝ ꯑꯗꯣꯝꯗ ꯃꯤꯑꯣꯏ ꯃꯊꯪ ꯃꯊꯪ ꯊꯥꯔꯛꯇꯨꯅ ꯊꯤꯕ ꯍꯨꯝꯕꯒꯤ ꯊꯕꯛ ꯆꯠꯊꯕ ꯍꯧꯈ꯭ꯔꯤ꯫ ꯍꯥꯏꯕꯒ ꯇꯧꯕꯒ ꯂꯩꯈꯨꯖꯥꯟ ꯎ ꯑꯃꯒꯤ ꯃꯈꯣꯡꯗ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ ꯍꯟꯇꯃꯨꯛꯇꯤ ꯂꯩꯀꯥꯏ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤ ꯄꯨꯝꯅꯃꯛ ꯊꯋꯥꯏ ꯂꯣꯏꯅꯃꯛ ꯁꯠꯂꯒꯤ ꯈꯜꯂꯗꯨꯅ ꯃꯪꯊꯣꯡ ꯍꯥꯡꯅꯅꯕ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯔꯒ ꯂꯩꯔꯝꯈꯤ꯫ ꯃꯌꯥꯝ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯂꯩꯈꯨꯖꯥꯟꯕꯨ ꯐꯥꯔꯒ ꯇꯞ ꯇꯥꯕ ꯃꯈꯩ ꯐꯨꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯌꯥꯝꯁꯤꯡ ꯑꯗꯨꯅ ꯌꯨꯝꯗꯁꯨ ꯄꯥꯎ ꯄꯤꯅꯈ꯭ꯔꯤ꯫ ꯍꯥꯏꯕꯗꯤ ꯂꯩꯀꯥꯏ ꯈꯨꯜꯗ ꯂꯩꯔꯤꯕ ꯃꯤ ꯄꯨꯝꯅꯃꯛꯇꯁꯨ ꯂꯩꯈꯨꯖꯥꯟ ꯂꯥꯏꯁꯟꯅꯔꯕꯗꯒꯤ ꯐꯥꯔꯦ ꯍꯥꯏꯗꯨꯅ ꯃꯊꯪ ꯃꯊꯪ ꯄꯥꯎ ꯄꯤꯈ꯭ꯔꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯄꯤꯕꯥꯔꯦꯜꯁꯨ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯄ ꯃꯇꯝꯗꯗꯤ ꯁꯣꯝꯗ ꯂꯩꯈꯨꯖꯥꯟꯅ ꯃꯪꯊꯣꯡ ꯍꯥꯡꯂꯒ ꯃꯪꯂꯥꯏ ꯀꯧꯊꯣꯛꯇꯨꯅ ꯂꯩꯔꯝꯂꯦ ꯍꯥꯏꯕꯁꯤ ꯈꯪꯕ ꯉꯝꯂꯛꯈꯤ꯫ ꯃꯔꯝ ꯑꯗꯨꯅ ꯃꯪꯂꯥꯏ ꯂꯣꯏꯁꯤꯟꯕ ꯃꯇꯝꯗ ꯃꯤ ꯑꯃꯒꯤ ꯊꯋꯥꯏꯗꯤ ꯁꯣꯏꯗꯅꯃꯛꯀꯤ ꯆꯪꯂꯒꯅꯤ ꯍꯥꯏꯗꯨꯅ ꯃꯌꯥꯝꯗ ꯂꯥꯎꯊꯣꯔꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯂꯥꯛꯂꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯃꯪꯂꯥꯏ ꯈꯣꯏꯔꯝꯕ ꯃꯇꯝꯗ ꯃꯤ ꯑꯃ ꯁꯣꯏꯗꯅꯃꯛꯀꯤ ꯆꯪꯒꯅꯤ ꯍꯥꯏꯔꯕꯅꯤꯅ ꯃꯁꯤꯒꯤ ꯂꯩꯈꯨꯖꯥꯟ ꯍꯥꯏꯕꯁꯤ ꯑꯣꯏꯅ ꯍꯥꯞꯈ꯭ꯔꯁꯤ꯫ ꯃꯍꯥꯛꯅ ꯂꯩꯀꯥꯏ ꯈꯨꯜ ꯑꯁꯤꯕꯨ ꯃꯥꯡꯅꯅꯕ ꯇꯧꯔꯝꯂꯕꯅꯤꯅ ꯃꯍꯥꯛ ꯑꯣꯏꯅ ꯍꯟꯇꯃꯨꯛꯇꯤ ꯃꯩ ꯊꯥꯗꯨꯅ ꯍꯥꯠꯂꯁꯤ ꯍꯥꯏꯗꯨꯅ ꯃꯌꯥꯝ ꯏꯌꯥ ꯂꯥꯡꯅꯔꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯄꯤꯕꯥꯔꯦꯜꯅ ꯍꯣꯏ ꯐꯔꯦ ꯃꯌꯥꯝꯅ ꯍꯥꯏꯕꯒꯤ ꯃꯇꯨꯡꯏꯟꯅ ꯂꯩꯈꯨꯖꯥꯟ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏ ꯑꯁꯤ ꯑꯣꯏꯅ ꯃꯥꯅ ꯍꯟꯊꯔꯝꯕ ꯃꯥꯅ ꯀꯧꯊꯣꯛꯂꯝꯂꯤꯕ ꯃꯪꯂꯥꯏꯒꯤ ꯂꯥꯏ ꯑꯣꯏꯔꯤꯕ ꯑꯁꯤꯕꯨ ꯂꯣꯏꯁꯤꯟꯕꯗ ꯁꯤꯖꯤꯟꯅꯈ꯭ꯔꯁꯤ꯫ ꯇꯧꯕꯇꯕꯨ ꯃꯍꯥꯛꯅ ꯊꯥꯗꯣꯛꯂꯝꯂꯤꯕ ꯂꯥꯏꯌꯥꯝꯁꯤꯡ ꯑꯁꯤꯗꯤ ꯂꯣꯏꯁꯤꯟꯗꯕ ꯌꯥꯔꯣꯏ꯫ ꯂꯥꯏꯌꯥꯝꯁꯤꯡ ꯑꯁꯤ ꯂꯣꯏꯁꯤꯟꯕ ꯃꯇꯝꯗ ꯃꯍꯥꯛ ꯁꯣꯏꯗꯅꯃꯛꯀꯤ ꯌꯥꯎꯒꯗꯧꯔꯤꯕꯅꯤ꯫ ꯃꯍꯥꯛꯀꯤ ꯑꯌꯥꯕ ꯌꯥꯎꯗꯅꯗꯤ ꯃꯪꯂꯥꯏꯁꯤꯡ ꯑꯃꯗꯤ ꯃꯍꯥꯛꯅ ꯁꯤꯖꯤꯟꯅꯔꯝꯂꯤꯕ ꯂꯥꯏꯁꯤꯡ ꯑꯁꯦ ꯂꯣꯏꯁꯤꯟꯕ ꯌꯥꯔꯔꯣꯏ꯫ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛꯅ ꯇꯧꯔꯝꯂꯤꯕ ꯀꯧꯊꯣꯛꯂꯝꯂꯤꯕ ꯂꯥꯏꯁꯤꯡ ꯑꯁꯤꯗꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯃꯄꯥꯡꯒꯜ ꯀꯟꯈ꯭ꯔꯕ ꯑꯩꯈꯣꯏꯅ ꯐꯥꯎꯕ ꯇꯥꯏꯅꯕꯗ ꯋꯥꯒꯗꯧꯔꯤꯕ ꯂꯥꯏ ꯉꯥꯛꯇꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯃꯌꯥꯝꯅꯁꯨ ꯍꯥꯏꯗꯨꯅ ꯃꯉꯣꯟꯗ ꯂꯥꯏꯁꯤꯡ ꯑꯁꯦ ꯂꯣꯏꯁꯤꯜꯍꯜꯂꯝꯃꯨ꯫ ꯅꯠꯇꯕ ꯇꯥꯔꯒꯗꯤ ꯃꯍꯥꯛꯅ ꯂꯥꯏꯁꯤꯡ ꯑꯁꯦ ꯂꯣꯏꯁꯤꯜꯂꯝꯗꯅ ꯁꯤꯈꯤꯕ ꯇꯥꯔꯒꯗꯤ ꯀꯅꯥ ꯑꯃꯠꯇꯅꯁꯨ ꯂꯣꯏꯁꯤꯟꯕ ꯉꯝꯂꯔꯣꯏ, ꯊꯤꯡꯕ ꯉꯝꯂꯔꯣꯏ꯫
ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯃꯌꯥꯝꯗꯣ ꯏꯄꯥꯏ ꯊꯕꯥꯏꯅꯔꯤ ꯑꯗꯨꯅ ꯂꯩꯈꯨꯖꯥꯟꯗ ꯂꯥꯏ ꯂꯣꯏꯁꯤꯜꯂꯝꯃꯨ ꯍꯥꯏꯗꯨꯅ ꯃꯉꯣꯟꯗ ꯙꯝꯀꯥ ꯇꯧꯗꯨꯅ ꯀꯤꯍꯟꯕ ꯍꯧꯔꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯂꯩꯈꯨꯖꯥꯟꯅꯁꯨ ꯈꯪꯂꯤꯕꯅꯤ ꯃꯍꯥꯛꯅ ꯍꯟꯗꯛ ꯇꯧꯔꯤꯕ ꯊꯕꯛ ꯑꯁꯤ ꯃꯍꯥꯛ ꯃꯁꯥ ꯅꯠꯇꯅ ꯀꯅꯥꯝꯇꯅ ꯂꯣꯏꯁꯤꯟꯕ ꯉꯝꯂꯔꯣꯏ ꯍꯥꯏꯕꯁꯤ ꯃꯔꯝ ꯑꯗꯨꯅ ꯂꯩꯈꯨꯖꯥꯟꯅ ꯂꯩꯔꯤꯕ ꯂꯩꯀꯥꯏ ꯃꯤꯌꯥꯝ ꯑꯗꯨꯗ ꯅꯈꯣꯏꯅ ꯂꯥꯏ ꯂꯣꯏꯁꯤꯜꯂꯨ ꯍꯥꯏꯔꯕꯗꯤ ꯑꯩꯉꯣꯟꯗ ꯀꯔꯤꯃꯠꯇ ꯇꯧꯕ ꯌꯥꯔꯣꯏ ꯂꯥꯏ ꯂꯣꯏꯁꯤꯟꯈ꯭ꯔꯕ ꯃꯇꯨꯡꯗ ꯅꯈꯣꯏꯅ ꯑꯩꯕꯨ ꯍꯥꯠꯄꯁꯨ ꯌꯥꯔꯣꯏ ꯀꯔꯤꯒꯨꯝꯕ ꯍꯥꯠꯅꯅꯕ ꯇꯧꯔꯛꯄ ꯊꯣꯛꯂꯕꯗꯤ ꯂꯌꯥꯝꯁꯤꯡ ꯑꯁꯤ ꯀꯧꯊꯣꯛꯇꯨꯅ ꯑꯃꯨꯛ ꯍꯟꯅ ꯂꯩꯀꯥꯏ ꯈꯨꯜ ꯑꯁꯤꯗ ꯃꯤ ꯑꯃꯠꯇ ꯇꯥꯗꯅꯕ ꯊꯕꯛ ꯑꯩꯅ ꯆꯠꯊꯔꯛꯀꯗꯧꯔꯤꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯅꯈꯣꯏꯅ ꯑꯩꯕꯨ ꯅꯤꯡꯇꯝꯍꯜꯂꯨ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯄꯤꯕꯥꯔꯦꯜꯅ ꯂꯩꯈꯨꯖꯥꯟꯗ ꯑꯣꯟꯁꯤꯟꯗꯨꯅ ꯅꯍꯥꯛꯅ ꯀꯧꯊꯣꯛꯂꯤꯕ ꯂꯥꯏꯁꯤꯡ ꯑꯁꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯈ꯭ꯔꯦ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯃꯄꯥꯡꯒꯜ ꯀꯜꯂꯕ ꯇꯤꯃꯨ ꯂꯩꯃꯨ ꯃꯌꯥꯝ ꯑꯃ ꯌꯥꯎꯔꯤ ꯅꯍꯥꯛꯅ ꯃꯁꯤ ꯇꯧꯔꯤꯕꯁꯤ ꯀꯔꯤꯒꯤꯗꯃꯛꯇꯅꯣ ꯑꯁꯨꯝꯅ ꯍꯥꯏꯔꯨꯕꯗꯨꯗ ꯂꯩꯈꯨꯖꯥꯟꯅ ꯃꯗꯨ ꯄꯨꯝꯅꯃꯛ ꯅꯪꯕꯨ ꯍꯥꯠꯅꯅꯕ ꯅꯪꯕꯨ ꯃꯥꯏꯊꯤꯕ ꯄꯤꯅꯕ ꯇꯧꯈꯤꯕ ꯉꯥꯛꯇꯅꯤ ꯑꯩꯅ ꯂꯩꯀꯥꯏ ꯈꯨꯜ ꯑꯁꯤꯒꯤ ꯂꯩꯔꯤꯕ ꯑꯄꯪꯕ ꯄ꯭ꯔꯖꯥ ꯃꯌꯥꯝ ꯑꯁꯤꯕꯨ ꯑꯩꯅ ꯄꯩꯁꯥ ꯇꯥꯟꯅꯅꯕ ꯃꯤꯑꯣꯏ ꯑꯃꯃꯝ ꯑꯣꯏꯅ ꯑꯣꯟꯊꯣꯛꯈꯤꯕꯅꯤ ꯑꯩꯒꯤꯗꯃꯛꯇ ꯃꯈꯣꯏꯅ ꯄꯩꯁꯥ ꯇꯥꯜꯍꯟꯒꯦ ꯃꯈꯣꯏꯕꯨ ꯑꯩꯅ ꯁꯨꯝꯗꯨꯅ ꯊꯝꯒꯦ ꯈꯟꯈꯤꯕꯅꯤ ꯑꯗꯨꯒ ꯂꯩꯀꯥꯏ ꯈꯨꯜ ꯑꯁꯤꯒꯤ ꯅꯤꯡꯊꯧ ꯑꯃꯒꯨꯝꯅ ꯄꯥꯟꯒꯦ ꯈꯟꯖꯈꯤꯕꯅꯤ ꯃꯗꯨꯒꯨꯝꯂꯕ ꯋꯥꯈꯜ ꯄꯨꯝꯅꯃꯛ ꯅꯍꯥꯛꯅ ꯂꯣꯏꯅꯃꯛ ꯊꯨꯒꯥꯏꯈ꯭ꯔꯦ ꯐꯅ ꯀꯟꯅꯗꯤ ꯑꯩꯁꯨ ꯅꯍꯥꯛꯄꯨ ꯊꯤꯡꯅꯅꯕ ꯍꯣꯠꯅꯈꯤꯕꯅꯤ ꯑꯗꯨꯕꯨ ꯀꯔꯤꯃꯠꯇ ꯎꯄꯥꯏ ꯂꯩꯈꯤꯗ꯭ꯔꯦ ꯍꯧꯖꯤꯛꯇꯤ ꯅꯍꯥꯛꯅ ꯃꯥꯏ ꯄꯥꯛꯂꯦ ꯃꯔꯝ ꯑꯗꯨꯅ ꯑꯩ ꯍꯧꯖꯤꯛ ꯆꯠꯂꯒꯅꯤ ꯑꯗꯨꯕꯨ ꯑꯩꯅ ꯆꯠꯈ꯭ꯔꯕꯁꯨ ꯃꯔꯨꯅ ꯌꯨꯍꯧꯅꯕ ꯍꯥꯏꯗꯨꯅ ꯑꯩꯅ ꯂꯌꯥꯝ ꯑꯁꯦ ꯊꯑꯣꯏꯒꯤ ꯀꯧꯊꯣꯛꯂꯤꯕꯅꯤ ꯑꯩꯅ ꯂꯣꯏꯁꯤꯜꯂꯝꯗ꯭ꯔꯕꯗ ꯅꯪꯒꯨꯝꯅ ꯂꯣꯏꯁꯤꯟꯕ ꯉꯝꯒꯗꯕ ꯅꯠꯇꯦ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯄꯤꯕꯥꯔꯦꯜꯅ ꯂꯩꯈꯨꯖꯥꯟꯗ ꯑꯣꯟꯁꯤꯟꯗꯨꯅ ꯅꯍꯥꯛ ꯑꯩꯒꯤ ꯏꯐꯝꯗ ꯃꯥꯏꯊꯤꯔꯕꯅꯤ ꯅꯍꯥꯛ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯍꯩꯔꯕ ꯍꯩꯊꯣꯏ ꯁꯤꯡꯊꯣꯏꯔꯕ ꯃꯍꯩ ꯃꯁꯤꯡꯗ ꯋꯥꯠꯇ꯭ꯔꯕ ꯑꯃꯥꯏꯕ ꯑꯃꯅꯤ ꯑꯗꯨꯕꯨ ꯅꯍꯥꯛ ꯑꯩꯒꯤ ꯏꯈꯨꯠꯇ ꯃꯥꯏꯊꯤꯔꯤꯕꯅꯤ ꯑꯁꯤꯒꯨꯝꯅ ꯅꯍꯥꯛꯅ ꯁꯥꯟꯅꯔꯝꯂꯤꯕ ꯂꯥꯏꯁꯤꯡ ꯑꯁꯤꯁꯨ ꯑꯩꯒꯤ ꯏꯈꯨꯠꯇ ꯃꯥꯏꯊꯤꯕꯗꯤ ꯁꯣꯏꯗ꯭ꯔꯕꯅꯤ ꯇꯧꯕꯇꯕꯨ ꯂꯥꯏꯁꯤꯡ ꯑꯁꯤꯅ ꯑꯩꯒꯤ ꯏꯈꯥꯗ ꯂꯩꯈꯤꯕ ꯊꯣꯛꯂꯕꯗꯤ ꯅꯍꯥꯛꯇꯤ ꯁꯔꯒ ꯌꯧꯕ ꯐꯪꯗꯅ ꯅꯍꯥꯛꯇꯤ ꯁꯔꯒꯒꯤ ꯂꯩꯕꯥꯛ ꯑꯃꯗꯤ ꯇꯥꯏꯕꯪꯄꯥꯟ ꯑꯁꯤꯒꯤ ꯂꯩꯕꯥꯛ ꯑꯅꯤꯁꯤꯒꯤ ꯇꯩꯅꯐꯝꯗ ꯉꯧꯅ ꯆꯥꯛꯅ ꯂꯦꯟꯒꯗꯧꯔꯤꯕꯅꯤ ꯃꯁꯤ ꯅꯍꯥꯛꯁꯨ ꯈꯪꯂꯤꯕꯅꯤ ꯍꯥꯏꯔꯛꯂꯤ ꯋꯥꯐꯝ ꯑꯁꯤ ꯍꯥꯏꯔꯨꯕ ꯂꯩꯈꯨꯖꯥꯟ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯦ ꯃꯁꯤꯗꯒꯤꯗꯤ ꯄꯤꯕꯥꯔꯦꯜꯅ ꯍꯥꯏꯔꯤ ꯁꯣꯏꯗꯅꯃꯛꯀꯤ ꯁꯤꯔꯒꯗꯕ ꯅꯍꯥꯛꯅ ꯀꯔꯤꯗꯃꯛꯇ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯂꯩꯔꯤꯕ ꯃꯤꯌꯥꯝ ꯑꯁꯤꯕꯨ ꯋꯥꯍꯟꯅꯕ ꯍꯣꯠꯅꯔꯝꯂꯤꯕꯅꯣ ꯂꯩꯀꯥꯏ ꯈꯨꯜ ꯑꯁꯤꯒꯤ ꯃꯔꯥꯜ ꯀꯔꯤꯁꯨ ꯂꯩꯇꯦ ꯃꯁꯤꯗꯤ ꯅꯍꯥꯛꯅ ꯅꯕꯨꯛ ꯐꯠꯇꯕꯗꯒꯤ ꯊꯣꯛꯂꯤꯕ ꯉꯥꯛꯇꯅꯤ ꯑꯗꯨꯅ ꯅꯁꯥꯅ ꯌꯥꯅ ꯂꯥꯏꯁꯤꯡ ꯑꯁꯤ ꯈꯣꯏꯔꯝꯂꯝꯂꯣ ꯑꯗꯨꯒ ꯂꯣꯏꯁꯤꯜꯂꯝꯂꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏꯅ ꯍꯥꯏꯔꯤꯕꯁꯤ ꯌꯥꯗꯨꯅ ꯃꯪꯂꯥꯏ ꯄꯨꯗꯨꯅ ꯆꯠꯈꯣ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯂꯩꯈꯨꯖꯥꯟ ꯀꯔꯤꯃꯠꯇ ꯍꯥꯏꯗꯦ ꯇꯨꯃꯤꯟꯅ ꯑꯁꯨꯃꯛ ꯂꯩꯈ꯭ꯔꯦ ꯄꯤꯕꯥꯔꯦꯜ ꯂꯩꯈꯨꯖꯥꯟꯅ ꯇꯨꯃꯤꯟꯅ ꯂꯩꯔꯤꯕꯁꯤ ꯂꯥꯏꯁꯤꯡ ꯑꯗꯣ ꯂꯣꯏꯁꯤꯟꯅꯕꯒꯤꯗꯃꯛꯇ ꯃꯍꯥꯛ ꯋꯥꯈꯜ ꯈꯜꯂꯤꯕꯗꯤ ꯍꯥꯏꯗꯨꯅ ꯈꯜꯂꯨꯕꯅꯤ ꯑꯗꯨꯒꯗꯤ ꯈꯪꯍꯧꯗꯅ ꯁꯣꯝꯗ ꯂꯩꯈꯨꯖꯥꯟꯅ ꯍꯥꯏꯔꯛꯏ ꯐꯔꯦ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯂꯥꯏ ꯂꯣꯏꯁꯤꯜꯂꯒꯦ ꯑꯩꯉꯣꯟꯗ ꯄꯨꯜꯂꯤꯕ ꯃꯌꯥꯝ ꯑꯁꯤ ꯊꯥꯗꯣꯛꯂꯣ ꯑꯗꯨꯒ ꯑꯩꯉꯣꯟꯗ ꯊꯥꯡ ꯁꯣꯔꯤ ꯑꯃꯁꯨ ꯄꯤꯔꯣ ꯑꯁꯣꯝꯅ ꯍꯥꯏꯔꯛꯄꯗ ꯂꯩꯔꯤꯕꯁꯤꯡ ꯑꯗꯨꯅ ꯃꯍꯥꯛꯄꯨ ꯊꯥꯗꯣꯛꯄꯤꯔꯤ ꯑꯗꯨꯒ ꯊꯥꯡ ꯁꯣꯔꯤ ꯑꯃꯁꯨ ꯂꯥꯏ ꯈꯨꯔꯨꯝꯕꯗ ꯆꯪꯒꯅꯤ ꯍꯥꯏꯕꯗꯒꯤ ꯄꯤꯔꯤ ꯇꯧꯔꯤꯕꯁꯤꯗ ꯄꯤꯕꯥꯔꯦꯜ ꯈꯔꯗꯤ ꯉꯛꯏ ꯂꯥꯏ ꯇꯤꯟ ꯈꯨꯔꯝꯕꯗꯨꯕꯨ ꯀꯔꯤꯗꯧꯕꯒꯤ ꯁꯣꯔꯤ ꯆꯪꯒꯗꯧꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯃꯇꯝ ꯑꯗꯨꯗ ꯂꯩꯈꯨꯖꯥꯟ ꯇꯨꯃꯤꯟꯅ ꯅꯣꯟꯊꯔꯒ ꯂꯥꯏ ꯈꯨꯔꯨꯝꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯇꯧꯗꯨꯅ ꯂꯩꯊꯣꯛꯈ꯭ꯔꯦ ꯄꯤꯕꯥꯔꯦꯜ ꯃꯥꯒꯤ ꯑꯁꯤꯒꯨꯝꯂꯕ ꯏꯆꯝ ꯆꯝꯕ ꯃꯑꯣꯡ ꯑꯁꯤꯗ ꯊꯥꯖꯕꯗꯤ ꯉꯝꯂꯝꯗꯦ ꯑꯗꯨꯕꯨ ꯉꯥꯏꯍꯥꯛ ꯀꯔꯤꯅꯣ ꯃꯥꯅ ꯇꯧꯔꯤꯕꯁꯤꯕꯨ ꯍꯥꯏꯗꯨꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤ ꯑꯗꯨꯒꯗꯤ ꯈꯪꯍꯧꯗꯅ ꯂꯩꯈꯨꯖꯥꯟꯗꯣ ꯐꯠ ꯅꯣꯡꯈꯠꯂꯛꯇꯨꯅ ꯄꯤꯕꯥꯔꯦꯜꯒꯤ ꯃꯅꯥꯛꯇ ꯆꯣꯡꯁꯤꯜꯂꯛꯇꯨꯅ ꯄꯤꯕꯥꯔꯦꯜꯒꯤ ꯊꯕꯥꯛꯇ ꯃꯍꯥꯛꯅ ꯄꯥꯏꯔꯤꯕ ꯊꯥꯡ ꯑꯗꯨꯅ ꯊꯤꯟꯈ꯭ꯔꯦ ꯑꯁꯨꯝꯅ ꯊꯤꯟꯈꯤꯕꯗꯒꯤꯗꯤ ꯃꯌꯥ ꯑꯣꯝꯁꯤꯜꯂꯛꯇꯨꯅ ꯂꯩꯈꯨꯖꯥꯟꯕꯨ ꯇꯞ ꯇꯥꯕ ꯃꯈꯩ ꯐꯨꯊꯈꯤ ꯅꯍꯥꯛꯅ ꯂꯥꯏ ꯂꯣꯏꯁꯤꯟꯒꯅꯤ ꯁꯣꯔꯤ ꯄꯤꯌꯣꯅ ꯍꯥꯏꯔꯒ ꯅꯪꯅ ꯁꯣꯔꯤ पायरगा करीगिदमक्ता पिबारेलदा थांग थिल्लिबनो हाइदुना मतम मरु लैखुजान मयामना फुरिबदुगी लाव खोंबगी महुत्ता आई पेले पिबारेल इबानी सिरगनी हाइदुना कन्ना कन्ना लावरी मतम मरुदा पिबारेलना थांगदो तपना मथवा का थिल्लिबदो सतोकले मदुगी मतुंगदा लैखुजानगी मनाक्ता चंगसिलक्तुना थांगदो पीरी अदुगा हाइरी लाई लोइसलमो नत्रबदा लेकाय असि वारनी आसमना हारगा महाक्सु थांग थिल्लंबगी जगा अदो मखुना पाइसिंदुना तुमिना फमलगा लैरी मयामसु पिबारेलगी मवोंग असिदा कई तौगदबनो हाइबा तौफम खंद्री नाहा खरनदी हॉस्पिटल पुदुना महाकु लैकन हौसी हाइरी मतम मरुदा पिबारेलना आइगिदमका थोइना वारुखिनु लैखुजाना लाई लोइसिंद्रिबो फावबदी अयफमसदा अदमक लैतबा यारोय नत्रबदी नखोय मयामबो महाकना सुमदुना पुखरगा मांगहनबसि कैसुलेबा थबक नति आसोमना हाइरकपदगिदि मयावमसिलक्तुना लैखुजानदा तब तब मखै फुथरी आसोमना लैखुजान लाई लोइसलु यादब मखै तब तना मयामना फुरबसु अदुमक नोक्तुना पिबारेलसु एसु सिरनि हाइदुना
ꯂꯥꯎꯗꯨꯅ ꯑꯗꯨꯃꯛ ꯂꯩꯔꯤ ꯃꯁꯤꯗꯒꯤꯗꯤ ꯃꯆꯤꯡ ꯃꯆꯣꯟ ꯐꯠꯇꯕ ꯃꯤꯑꯣꯏ ꯈꯔꯅ ꯃꯈꯣꯏꯅꯁꯨ ꯎꯇꯨꯞ ꯋꯥꯇꯨꯞ ꯄꯥꯏꯗꯨꯅ ꯀꯟꯊꯔꯛꯄꯗꯒꯤꯗꯤ ꯂꯩꯈꯨꯖꯥꯟ ꯃꯀꯣꯛꯀ ꯄꯨꯡꯆꯥꯏ ꯆꯥꯏꯗꯨꯅ ꯃꯁꯥ ꯄꯨꯝꯅꯃꯛ ꯄꯨꯡꯇꯦꯛ ꯇꯦꯛꯇꯨꯅ ꯂꯩꯃꯥꯏꯗ ꯐ꯭ꯔꯪ ꯐ꯭ꯔꯪ ꯆꯣꯡꯗꯨꯅ ꯆꯩꯅꯥꯀꯣꯜ ꯈꯥꯡꯂꯒ ꯂꯩꯔꯤ ꯑꯗꯨꯒꯗꯤ ꯂꯩꯈꯨꯖꯥꯟ ꯍꯧꯖꯤꯛꯀꯤ ꯇꯥꯏꯕꯪ ꯊꯥꯗꯣꯛꯈ꯭ꯔꯦ ꯇꯧꯔꯤꯕꯁꯤꯗ ꯄꯤꯕꯥꯔꯦꯜ ꯎꯠꯊꯣꯛꯄꯅꯤꯗ ꯂꯩꯈꯨꯖꯥꯟꯅ ꯂꯥꯏ ꯂꯣꯏꯁꯤꯜꯂꯝꯂꯕꯗꯤ ꯑꯩꯒꯤ ꯑꯋꯥꯕꯁꯦ ꯈꯔ ꯐꯒꯗꯔ ꯈꯟꯕꯅꯤ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯂꯥꯏꯁꯤꯡ ꯑꯁꯦ ꯂꯣꯏꯁꯤꯜꯂꯝꯗ꯭ꯔꯕꯅꯤꯅ ꯑꯣꯟꯊꯣꯛꯅ ꯋꯥꯒꯗꯧꯔꯤꯗ ꯑꯁꯨꯝꯅ ꯈꯜꯂꯝꯂꯒ ꯃꯍꯥꯛꯁꯨ ꯃꯤꯠ ꯎꯏꯁꯤꯟꯗꯨꯅ ꯍꯥꯏꯊꯈ꯭ꯔꯦ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯄꯤꯕꯥꯔꯦꯜ ꯍꯥꯏꯊꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯃꯌꯥꯝꯁꯨ ꯑꯣꯝꯁꯤꯟꯅꯔꯛꯂꯤ ꯑꯗꯨꯒ ꯃꯍꯥꯛꯄꯨ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯈꯠꯂꯛꯂꯤ ꯃꯇꯧ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯃꯤꯑꯣꯏ ꯈꯔꯅ ꯄꯤꯕꯥꯔꯦꯜ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯈꯠꯈ꯭ꯔꯦ ꯑꯗꯨꯒ ꯃꯤꯑꯣꯏ ꯈꯔꯅ ꯂꯩꯈꯨꯖꯥꯟꯕꯨ ꯄꯣꯂꯣꯏꯅꯕꯒꯤꯗꯃꯛꯇ ꯁꯦꯝ ꯁꯥꯈꯤ ꯑꯁꯤꯕ ꯃꯁꯥ ꯑꯗꯣ ꯑꯃꯨꯛ ꯍꯧꯒꯠꯂꯛꯄꯁꯨ ꯇꯝꯕ ꯉꯝꯗꯦ ꯈꯟꯗꯨꯅ ꯊꯧꯔꯤꯅ ꯀꯣꯏꯌꯦꯠ ꯌꯦꯠꯁꯤꯟꯗꯨꯅ ꯄꯨꯟꯁꯤꯜꯂꯤꯕꯅꯤ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯂꯩꯈꯨꯖꯥꯟ ꯃꯊꯪꯒꯤ ꯅꯣꯡꯉꯥꯜꯂꯛꯄꯗ ꯃꯍꯥꯛꯄꯨ ꯄꯣꯠꯂꯣꯏꯕ ꯑꯣꯏꯅ ꯃꯩ ꯊꯥꯗꯣꯛꯂꯤ ꯄꯤꯕꯥꯔꯦꯜꯁꯨ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯍꯧꯗ꯭ꯔꯦ ꯃꯍꯥꯛꯀꯤ ꯊꯋꯥꯏ ꯃꯤꯔꯦꯜꯕꯨ ꯃꯍꯥꯛꯅ ꯐꯥꯖꯤꯟꯗꯨꯅ ꯊꯝꯈꯤꯕꯅ ꯊꯣꯛꯄ ꯉꯝꯗꯅ ꯂꯩꯈꯤꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛ ꯍꯧꯖꯤꯛ ꯇꯦꯛꯇ ꯀꯥꯏꯗꯅ ꯂꯩꯔꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯄꯤꯕꯥꯔꯦꯜ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯗ ꯃꯍꯥꯛ ꯈꯨꯜ ꯑꯗꯨꯗ ꯑꯃꯨꯛ ꯍꯜꯂꯛꯂꯤ ꯄꯤꯕꯥꯔꯦꯜꯅ ꯈꯨꯜ ꯑꯗꯨꯗ ꯍꯜꯂꯛꯄ ꯃꯇꯝꯗ ꯀꯔꯤ ꯇꯧꯁꯤꯒꯦ ꯍꯥꯏꯗꯨꯅ ꯃꯌꯥꯝꯅ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯄꯤꯕꯥꯔꯦꯜꯅ ꯀꯔꯤꯁꯨ ꯇꯧꯔꯣꯏ ꯂꯩꯈꯨꯖꯥꯟꯗ ꯑꯩꯅ ꯃꯇꯧ ꯌꯦꯡꯒꯦ ꯃꯍꯥꯛ ꯂꯩꯀꯥꯏ ꯑꯁꯤꯒꯤꯗꯃꯛꯇ ꯀꯠꯊꯣꯛꯂꯕ꯭ꯔꯥ ꯃꯍꯥꯛꯅ ꯇꯧꯖꯔꯤꯕ ꯊꯕꯛ ꯑꯁꯤ ꯃꯔꯥꯟ ꯌꯥꯖꯔꯕ꯭ꯔꯥ ꯍꯥꯏꯕꯗꯨ ꯌꯦꯡꯅꯅꯕꯒꯤꯗꯃꯛꯇ ꯑꯩꯅ ꯃꯉꯣꯟꯗ ꯍꯥꯏꯈꯤꯕꯒꯤ ꯋꯥꯅꯤ ꯃꯍꯥꯛꯅ ꯁꯥꯟꯅꯔꯤꯕ ꯂꯥꯏ ꯑꯁꯤꯗꯤ ꯑꯃꯥꯏꯕ ꯑꯃꯅ ꯂꯣꯏꯁꯤꯟꯕꯗ ꯀꯔꯤꯒꯤ ꯉꯝꯂꯣꯏꯗꯧꯔꯤꯕꯅꯣ ꯑꯗꯨꯕꯨ ꯃꯌꯥꯝ ꯑꯩꯗꯤ ꯍꯧꯖꯤꯛ ꯍꯛꯆꯥꯡ ꯉꯝꯗꯨꯅ ꯂꯩꯔꯕꯅꯤꯅ ꯂꯥꯏ ꯂꯣꯏꯁꯤꯟꯕꯗ ꯈꯔ ꯋꯥꯒꯅꯤ ꯑꯗꯨꯅ ꯍꯞꯇꯥꯃꯨꯛꯇꯤ ꯃꯌꯥꯝ ꯉꯥꯏꯕꯤꯔꯣ ꯀꯔꯤꯃꯇ ꯇꯧꯔꯛꯂꯣꯏꯗ ꯍꯥꯏꯗꯨꯅ ꯃꯌꯥꯝꯒꯤ ꯑꯀꯤꯕꯗꯣ ꯊꯦꯝꯖꯤꯟꯕꯤꯈꯤ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯍꯞꯇꯥ ꯑꯃꯔꯣꯝ ꯍꯧꯈ꯭ꯔꯕ ꯃꯇꯨꯡ ꯄꯤꯕꯥꯔꯦꯜꯁꯨ ꯄꯨꯡꯐ ꯐꯔꯗꯨꯅ ꯂꯩꯀꯥꯏ ꯑꯗꯨꯗ ꯂꯩꯔꯤꯕ ꯇꯝꯅꯕ ꯑꯃꯗꯤ ꯇꯤꯝꯕꯨ ꯂꯥꯏꯃꯨꯁꯤꯡ ꯃꯊꯤ ꯐꯣꯡꯂꯤꯕ ꯄꯨꯝꯅꯃꯛ ꯑꯗꯣ ꯃꯍꯥꯛꯅ ꯍꯔꯣꯏ ꯃꯈꯥ ꯄꯥꯡꯅ ꯍꯣꯏꯊꯈꯤꯅꯕꯒꯤꯗꯃꯛꯇ ꯑꯆꯧꯕ ꯂꯥꯏ ꯈꯨꯔꯨꯝꯕꯒꯤ ꯊꯧꯔꯝ ꯑꯃ ꯄꯥꯡꯊꯣꯛꯈꯤ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯄꯥꯡꯊꯣꯛꯈꯤꯕꯗꯒꯤꯗꯤ ꯂꯩꯀꯥꯏ ꯈꯨꯜ ꯑꯗꯨꯗ ꯇꯝꯅꯔꯝꯕ ꯑꯃꯗꯤ ꯑꯀꯤ ꯑꯈꯪ ꯄꯤꯔꯝꯕꯁꯤꯡ ꯑꯗꯣ ꯄꯨꯡꯀꯣꯛ ꯀꯣꯛꯈꯤ ꯃꯁꯤꯗꯒꯤꯗꯤ ꯂꯩꯀꯥꯏ ꯈꯨꯜ ꯑꯗꯣ ꯃꯍꯧꯁꯥꯒꯤ ꯄꯨꯟꯁꯤꯗ ꯍꯟꯖꯤꯟꯗꯨꯅ ꯏꯪꯅ ꯆꯤꯛꯅ ꯄꯥꯟꯕ ꯂꯩꯀꯥꯏ ꯈꯨꯜ ꯑꯃ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯇꯥꯡꯀꯛ ꯅꯥꯏꯅ ꯆꯠꯊꯖꯔꯛꯂꯤꯕ ꯂꯩꯔꯛ ꯃꯥꯏꯕ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯤ ꯑꯩꯅ ꯋꯥꯔꯤ ꯑꯁꯤ ꯄꯥꯊꯣꯛꯆꯔꯛꯄ ꯃꯇꯝꯗ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯑꯁꯣꯏꯕ ꯌꯥꯎꯔꯕꯁꯨ ꯇꯥꯕꯤꯔꯤꯕ ꯈ꯭ꯋꯥꯏꯈꯤꯕꯤꯛꯅ ꯄꯨꯛꯆꯦꯜ ꯆꯥꯎꯅ ꯉꯥꯛꯄꯤꯒꯅꯤ ꯃꯇꯨꯡ ꯇꯥꯔꯛꯄꯗꯁꯨ ꯅꯨꯡꯉꯥꯏ ꯅꯨꯡꯉꯥꯏꯕ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯒꯦ ꯉꯁꯤꯒꯤꯗꯃꯛꯇꯗꯤ ꯃꯌꯥꯝꯕꯨ ꯑꯔꯣꯏꯕꯗ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ